Imes Paudomiyeng Tabiri Basingbu Ahan Magdada Binitana Taram Nausaboloena Kurumzari Hosik Paudomasigi Maroyo Pau Tamzari Manipur Police Ki Do Squad Nasidagi Hodokre River Lip Irrigation System Paikat Naba Kangaboki Lokon Singda Inspection Satakre Loyana Extra Co-Curricular Activity Pangnaba Tanadrabami Edudi Robot Kamane Haina Prime Minister Narendra Modi na Haikre Hosik Mapungoyo Paulo Birasi Lamdam Asidagi Anti-Drug Amadi Explosive Materials in Kangdo Pangamnaba Pandamda Manipur Police na Asidagi Manipur Police Do Squad Hodokre Hairiba Manipur Police Do Squad Asingasi Impal West District ki Lampelda Manipur ki DGP LM Khokte Amadi Atay Officer Sing Yauraga Hodokibani Do Squad Sigi Operation Su Ngasidagi Official Oina Hokre Hairiba Do Squad Si Belgian Malinois Marina Shai Belgian Malinois Marigi Manungda Anina Pokai Biaba Polam Sing Kangdok Naba Aduga Ani Amana Nisagi Polam Sing Putok Pusin Taubuda Kangdok Nabani Do Squad Maria Si Makoina Tagudari Batabaki Damak Punjab the Trend Torokpani Makoibo Manipur Police Team Gimio ni Pana Senagani Hairiba Belgian Malinois Maria Si Matakta Manipur Police na Lab Dog Ani Susinagani Asigum Batabasi Paikatpana Manipur Police na Drug Mayok Naba Amadi Internal Security Challenge Sing Mayok Nabada Kudong Chaba Hena Panglagani Haina Manipur Police ki DGP LM Khoktiana Pangdorakli For maintenance of law and order in the state of Manipur in the run-up to upcoming Republic Day celebrations. Almost on a daily basis, cordon and search operations have been carried out. Frisking and checking have been stepped up all over. And the district level security coordination committee meetings have been convened so that the combined efforts with security forces and police should yield positive results in maintaining internal security and law and order. Nipuma Pansuba Statehood Day na lakpada Manipur gi Governor Dr. Nazma Heptullah na Manipur gi miyamda yaifa pauzal pirakli mahaki serolda Governor na hai Manipur State si hauzik khongjal yangna lam khudimakta taliba panthungpham phangnaba afaba nungai afaba mayolomda sangsilakli Statehood Days na lakpada anoba panthungpham yaunaba aikoi gi pirep adu ningsingsi hairi Statehood Day lisingani kunna lakpada Works Minister T.S. Biswajit nasu Manipur gi miyamda yaifa pauzal pirakli English ang zampa humdrain 20 January tang kunma thoida Manipur Statehood phangki numit asna lakpada aikoi punama amato oina punna thabak tongminaduna state asida nungsi chanaba thong manana chakhopminaba state ama oirasanu haina pongdorakli January tang kuntarukta pangthokadariba Republic Day gi mangoina Manipur Police na Lokhapa section thorangi saro amoina ngasisu Impal West SP na lusingba Singjamai Police amadi Nupi Police ki kangbuna Singjamai oinam thingelda thihumbagi operation jathakre search operation aduda nupa samyangkai teret nupi marpu mari rom amamamto oina masin hangduna verification jathaki maduda bail out ta leiba UG ahum atopa mioi mari puna mioi teret lokhatuna Makata ba verification ni damal Singjamai Police ta sinakre hairi Manipur Chief Minister N Birangi Miyang amasung Poktak Makada Thobal District Khangaboki tongan ba local singda ising pinaba river lip irrigation RLI system paikhatnaba ithai lokon singi pibam minor irrigation department ke official sing amasung TS Jadumani Hanagi BJP Manipur Pradesh ki Vice President Social Workers kaloyana koina satuna yengsemina kre Minor Irrigation Thobal Division ki Executive Engineer T.S. Dayanand Assistant Engineer M. Michael amasung atay official sing nalusing duna sakiba yengsen khongsa aduda Khangaboki Kiamba local Tentharam local Lowan B local amasung Mamang local da sarakna low parichatat romda ising pinaba Hogai Biturel Ikop Ningthau Laibung Mapa
Khangaboki Umurau Lokol, Konjau Lokol, Angong Khong Lokol amasung Choi Makha Lokol da Jarak na Lau Pari Jani Parom da Ising Pigadaba Arong Turel, Nehru Dam Mapa Komolerak Manak amasung Maulubi Lokol da Lau Pari Chamri Rom Ising Pigadaba, Hogaibi Turel Ibudo Manga Laisang Mapada, RLI Scheme Sing Paikat Payagadra Haina Yang Ki. Hogaibi Turelgi Ikopning Thau Laibung Mapa amasung Arong Turelgi Nehru Dam Mapa Komolerak Manakta RLI System Ani Paikatuna Lau Pari Lising Amasonga Romdai Ising Pinaba Tabak Thorang Sing Paikat Naba Tabak Lokopasu Hauragani Haidi Escort Kaloyana Lakibi Yaripo Police Sangi SDPO IPS Officer Anupambu Kudeng Tabida Laibata Nitoishuba Assam Rifles Ki Rifleman Amana Mapamaduda Physical Assault Tobaloyana Molest Tokre Haina Anupam Masana Tenopan Police da Wakat Kre Anupam Masana Wakakibasero Aduda Mahak Ngarang Ayupung ni Parom Tabada Escort Kaloyana Official Oina More da Taba Amachal Uraga Halakpada Kudeng Tabi Post Yorokpada Nitoishuba Assam Rifles B Company Gi Rifleman PK Pandena Rifleman Mangaga Loidana Gari Khambagloyana Physical Assault Tobagloyana Molest Toki Loyana Rifleman Aduna Pazadaba Wahiwata Kasina Bagloyana Ahinga Tengo Power Detent Toguna Tanki CM Amadi DGP da Pau Pirabasu Tadok Loy Mahak Masagi iCard Ulo Pauba Kihan Bagi Tabak Sataki Senior Officer Singda Pau Pinam Honabada Mobile Phone Pauba Munna Honaki Tungda Kuntaruk Suba Assam Rifles ki Brigadier Lagduna Wari Sanaraba Matungda Mahakpu Thadoraki Asigumba Rifleman Asig Mathakta Aingi Oiba Action Lokhat Piu Haina Zerol Aduda Yauri MS Anupam IPS SDPO Yairipokpu Kudeng Tabida Leba 12 Assam Rifleman Amana Physical Assault Toboloyana Molest Tobagi Thodo Adubu Yamna Akan Mamongda Condemn Tawi Haina Youth Forum for Protection of Human Rights MISRC President Pazatona Thadorokpa Zerol Amana Haidi Zerol Isna Makata Aduna Assam Rifles na Hoki Basahi Kaya Sida Rep Mihat Mipun Aingi Wang Masasaba Tabak Sing Amasung Drug Smuggling Sing Bakayada Involved Tauri Amadi Media Person Sing Anaba Miyoi Laloitik Tobjabi Nupi Sing Truck Driver Sing MLA Sing Khunja Sing Impal More Lambi Impal Jiribam Lambi de Leiba Assam Rifles na Tamthina Lisha Satpi Bagi Thodok Kaya Laikre Assam Rifles na Karigumba Aina Masung Miyoi Bagi Satna Kanglon Ikai Khumnaroi Drabadi Manipur Thadokna Salhan Kinabagi Matam Oire Manipur Chief Minister na Atuba Matam Diyang Simbiduna Assam Rifles bu Manipur Dagi Salhan Kinaba Amasung Matik Chaba Action Sing Lakwa Pinaba MISRC na Appeal Tawjari Hairi National Initiative on School Teachers Head Holistic Advancement NISTA Program Gi Makada Autonomous District Council ADC Chandel Gi Makada Laiba Oja Singi Numit Mangani Gi Sathagadaba Training Program Amang Asidagi Chandel District Ki Monsang Pantha Village Laiba ADC Chandel Gi Conference Hall da Hodokre ACRT Manipur Gi Makada ADC Chandel Education Department Sinduna Pangthok Lipa Training Adu Hodopagi Tharamaduda NISTA Program Chandel Gi Additional Nodal Officer Oiriba ADC Chandel Gi Deputy Inspector of Schools P. Morung Maring Nasingba Miyoi Kayasu Saruk Yaki NISTA Program Gi Nodal Officer Oiriba P. Morung Maring na Pongdokibada NISTA Habasi School Education da Quality Hengahan Bagidamak Ministry of Human Resources Development na Paikatpa Malemgi Khwaidagi Chauba Integrated Teachers Training Program ni ADC Chandel Gi Makhada Lairiba Oja Chatra Tara Mangagi Oina Training Asi Pangthokpani Thasi Kunmari Phawba Thathagadoriba Oja Singh Training Asida State Resource Person Oina M. Tombisna Singh National Awardee Key Resource Person Singh Oina T.S. Radhamani Z. Anita L. Raju Y. Bira S.B. Leong Singh Nasingba Training Pigani Hairi CPI Manipur State Ki Secretary L. Sotin Kumar Haikre CAA Gi Mayokta Lebak Sinba Tungna Makhal Kya Gi Iho Paksanna Sangsili Lebak Asda Lairiba Political Parties Ki Apunba Saktina CAA Sana Handana Basangsilak Pakhongjangi Matungda Political Parties Sing CSO Sing University Gi Mahiroi Sing Na Iho Kya Sangsili CAA Gi Mayokta Wakhal Manaba Like Minded Oiba Political Party Kunna January 12 Dagi campaign Chathaba Hokre Manipur Su Political Party Tara Amadi National Party Ani Yauna Punna Party Tara Ni Thoina Hayeng Dagi Khongjang Sangsin Ba Hauragani
Wafam asing ase nungthil Irabo Bhavan da laiba party gi office da paumisinger unabada Sotin Kumar na phongdokhibani. Mahana makha taraduna CAA satnarakpadagi amadi namduna satna hanaba honarakhiba aduda state asidasu iho kaya hoki ILP phawba satna halaki miyamna hokiba iho adu horomdrabadi ILP satna halamdabasu yai hayengdagi sangsingadoriba iho asida maru aina Manipurna statehood phangkiba sahi yankhai surakpa asidagi hauragani miyamna statehood squada leisu katlaw matung Irabo Bhavan da palan pangthokani Manipurna statehood pangmatamda yamna mafam ama intina sarkar gi maikhaidagi lenga gi maikhaidagi sida December pidriba aduga statehood squares master khilliba koi statue khillise foundation stone masleida koi leisu kada bakanda koi Irabo Bhavan sida statehood day koi palon tawjagani iroinana hayengdagi koi taiki mathoi semestagi mitarani chupna sanction gedaba koi pongjangase masi irobse hore haiba madumiyam da nothona bita jang koi lojage Hokiba sahi lisangai tarahumdagi August thada se sangamata yauduna India da sanglakpagi maral da phaduna Manipur Central Jail Sajiwa da layuraba Rohingya Muslim Muhammad Nasir Elias Mio sahi kuntret apokpagi meng Muhammad Salim Elias so ong lephamna Kyuktau Rakhine State Myanmar dagi hairiba myo asi jail gi matam loibadagi ngasi Indiana Myanmar da khusinakre ngasi Indo-Myanmar Friendship Bridge maya da laiba Myanmar gi immigration office ta pangthokkiba khusinabagi thoramadu India gi maikai dagi more police ki SDPO kam immigration officer L Meghabana OC Navakumar amadi ate staff sing Myanmar gi maikai dagi ong myo deputy director immigration Tamuna kuyak pinaduna myo adu Indiana Myanmar da khusinaki Thobal district ki khangabota laiba KM Blooming Higher Secondary School linkhatuna Aphaba Mahairoi Singh Puthokna Lakpa Sahi Kunthranithoi Surakpagi Mapok Numit Thorang asi school asigi campus ta pangthokre Thoramaduda Khangaboki Jila Parishad member KS Rasmon Singh amasung KM Blooming Higher Secondary School gi founder chairman KS Menjor Mangangna Athoba mitung amasung thorang mapuloena KM Blooming Higher Secondary School gi founder member KS Ongbi Thaba Laima Sangayungpham Jila Parishad member Muhammad Hifzur Rahman AC to DC Thobal Dr. Polem Lenin Singh MCS Khangabo Part 3 GP ke Pradhan nominee M Manglem Jau Singh Sangayungpham Part 2 GP ke Pradhan Mistress Ramina Begum amadi atai miyoi kyana akhana mitung sing oina saruk yaki Athobe mitungna school gi Phiral Singh khatuna hodokiba thoramaduda KM Blooming Higher Secondary School gi Managing Director Dr. KS Roman Kumar Mangangna taramna okpagi warol piki amadi school asigi founder chairman KS Menjor Mangangna school asibu linkhatuna Mahairoi Singhbu aphaba mayon amada puraknaba honakiba Singhbu chingtharaduna ngasigi pibam asi yaunaba honarakpada oikiba awaba sing paudamki Thoramadugi Saramoina School asigi founder member Singda Kudol Posing Pidunai Kai Kumnabawut ki amadi tongan ba Hiram Singda School asigi Mingchat Purakraba Mahairoi Singda Manamatum Yenthokpa amasung Mahairoi Singna tongan ba Nat ki oiba Jagoi Sing Utpana mapung oiba Thoram Sing oiki Arapti Mamang Lekai gi Maira Paibi amadi Club Singna Samas ki yeknaba oiriba drug ki mayokta lepkani amadi Maru Pangna Muthatnaba honabada angamba thodang logani haina ngasi Manipur Press Club da pangthokpa pangmising unabada Arapti Mamang Komla Ingkhol Maira Paibi gi President W Susila na phongdokre mana makata aduna hai haukiba January 13 ta Thobal Police Team na drug sung pamamadi drug lalon bada chenaba miyoi phagat ki bagi matangda Arapti Komla Ingkhol dagi ni haiba miyoi amagi Ingkhol dagi drug sung bada sinaba khusuk laising phagat ki hairiba miyoi adu kanano khangde amadi hairiba misak adugi Komla Ingkholda Ingkhol leite kanagumba lekai astagi senaba miyoi sing yarom labadi losinduna thamloi haina phongdoki Hauze phawada police na phagat liba drugs singi matangda kupna investigation chathaduna lamdam asagi mayai ka ba nisadagi kananaba honariba sida club amadi maira paibi singna mateng pangani haina su mahakna phongdoki apai aranti mamalekai youth club ki makhatare ba maira paibi singsina
पुलिस सिंसिना मतेंग पांगजगनी हाई वफम सिंग असिजु असिगी मफम असिना कोई पंजरी असिगुंबा फट्रब थबक सिंग असिदा लेकाइगी मियोय चेनबा याविरमबसु क्लब अमदी मैरा पाइबी सिंगना कांखतुना थमरोय मरम मदुना केस असिबु पाइबिरिबा थवान पुलिसना उपना थिजिन लतुना मिपत्ता सिंग असिबु फाबिदुना मरु फौना मुथपियु हाइनसु असिगी मिकोम असिना फोंदोक्सरी examination da mark yamna phangba haibasna loire haina mahiroi khaliba wakal thadokadabani haina Prime Minister Narendra Modi na haikre mahi masing haibasidi tambagi lambi amani hena tamsinbagi dakar oiri wafamasing asi New Delhi gi Takatora Stadium da parikya pe charcha lisingani kungi thoram pangthokpada oja amasung mahiroi singa wahang pahong tongnaraduna PM Modi na haikibani maithirama matamdasu mai paknabagi lambi ama thiba ngamgani examination manungda wakal nungai tabasi mapan gi oiba maram singnani extra curricular activities sing asi maru oibani haraduna PM Modi na makhata na haikibada co curricular activities singu phangnaba tanadrawa mi oidudi robot amaga chap manei matam kharagi nungai taba haibasna mai pak pangamlaroi haibanate Chandrayaan 2 launch tawba matamda mangonda phawkhiba du ningsingladuna PM Modi na scientist sing na honariba du buthagatki makhoi adu lebak asigi chawthosaningai ni maithiba khudima asi mai pakna bagi lambida sangsilliba khongthangni lisingani kunasi samjamba anoba sahi ama natte masidi mahiroi sing thabak maya ama tanguna bagi ticket amani parikya pe charcha exam warrior hyperlyric adu pau haina mahakna mahiroi singda phangdokki nungtigi oina technology free hour legadabani amadi mahiroi singna maruk mapanga imung manunga lairika yumda yokpa sa singaloyana matam lenminaba mathau tai haiki lisingani amada Communist Party of Bangladesh na rally chalingai da attack chathakiba aina thingkraba Harkat al Jihad al Islami huzigi miyoi tara Dhaka gi court amana sibagi serak pikre makhoi gi manungda maridi hojik jail da lei aduga tarukna mirot oina leiri miyoi anidi thodo aduda senade haiduna mara leite lauthokre atoppa case amada senaba huji sip mufti hanandi lisingai tara tareta thorianduna hatkre mahana lisingani marida Selata British High Commissioner to Bangladesh Anwar Chowdhury da grenade langsinduna attack sathakibani lisingani amada sakhiba Communist Party of Bangladesh ki rally da huzina attack tawbada miyoi manga sikibani sanabagi pauda All Jiribam Sports Association Jiribam na sinduna Jiribam Higher Secondary School ki playground da January tang 3 dagi team 13 saruk yadun sanaba hokiba First Moirangthem Jodis Chandra Memorial Invitation Football Tournament 2019-20 gi ngasi sanakiba quarter final leg ki aroba match da UBFC Marcolen team na BBU Barak Circle team bu goal 3-0 da maithiba pikre hayang first semi final match da Jiri Police team amadi Sunrise Club kadam talaga sanagani aduga second semi final match na tang kunithoi da Singarbon FA amadi UBFC Marcolen team ga sanagani final match na tang kuntereta sanagani hairi Hauziaro beda maro pam kahana thamjari Manipur Police ki do squad ngasidagi hodokre River Lip Irrigation System paikhatnaba khangaboki lokon singda inspection chathakre loinana extra co-curricular activity phangnaba tanadraba me edudi robot kamanai haina Prime Minister Narendra Modi na haikre ngasigidi paudam pijaba matang asteloisinjare miyeng tabiri basingbu amukka na khumjari